Akasvani Imphal Kshetrimayum Chitrabhanu na pau pazari ahan badamaru oiba pau Security Force na Raja sigi mafam kaya area domination amadi thibu humbugi thabak makata na chetari yamlaba khuzukle kya fagat pangamle Lok Sabha gi Adaksha Ombrela na hairi nupis ne lam kaya da achoba thodang logduna Bharatpur chakhat maikirom da pusilakli amasung ICC Men's Champion Trophy gi final da ngasi Bharat amasung New Zealand Dubai da thengneragani Security Force na Raja asigi mafam kaya da area domination amadi thibu humbugi thabak makata na chetari Manipur Police Control Room na thokpa cherol aman hai Imphal Izilagi Porampar Police Station gi manung chana leiba chingkhu chingda thibu humbugi thabuk chatabada incest rifle gi magazine ama 7.62 mm gi maru kuntaruk 303 gi rifle maru manga detonator ama amadi ate khulai kya phagat pangamki Okram Zilagi Litan Police Station gi manung chana leiba Thawai Kuki Village ta Saramba bunker ani thugai ki Manipur Police na tha asigi tareta Kakching Jilagi Lamjong Makha Lekai digi KCP Taibangan bagi myo ama phagat ki Phabok jaw awang Lekai digi Security Force na heroin powder gram chama kuntare purambi nupi amangarang phagat pangam ki heroin sing adu sapon cap tara da haptuna purambani Manipur Police na Dulalen digi NRFM gi myo amasu phagat ki Cherol asina makata na hai kangpopi gi Gangi faida thokiba thok Dr. Security Force ki personal kuntarik asho open nangki madugi manungda ani gi phibam luna leiri Kongjang Changsin ki ba myoy tara tarusu thokdo aduda asho open nangki amadi myoy amana lekhide Security Force ki gari ani shu Kongjang Changsin ki ba singna mai thakhi Amarom da Kaibulamja Police Kairen Favi Police Thanga Police Bisnupur Commando amasung ani shuba Mahar Regiment ki apunba kangbu amana ngarang thanga gi akoibada flag march satki Amorom da Jiribam Technopol Kakching Ukhrul Imphal East amasung Imphal West Manipur Police CRPF BSF amadi ITBP na punna ngarang thi humbugi thabuk chatheki maduda IED grenade nongmai maru amadi ate polom kya fagat pangamle Security Force na Kangpopi Zilla da Saramba bunker sing su thugai khre Manipur Nagaland amasung Arunachal Pradesh ki ngaksal mantraloy gi PRO na thokpa cherol aman hai Jiribam Zilla gi Vidyanagar amasung New Alipur Village singda Manipur Police amasung Assam Rifles amadi CRPF na thibu humbugi thabuk chathabada pump action shotgun ahum double barrel rifle amadi ati khulai kya phagat pangam khi Amarom da Tenopol Jilla gi sinam da thibu humbugi thabuk chathabada incest rifle ani carbine ani pistol ani Rifle ama improvised mortar mari IED tarahumdoi grenade yauna ate khulai kya phagat ki Kakching Zilla gi Hanguldagi carbine ama .22 gi rifle ama single barrel ama semdok laba 303 rifle ama single barrel ball rifle ama phagat ki aduga Imphal East ki Moirang Kampudagi pistol ama nongmai maru amadi ate polom kya su phagat pangam ki Okram Zilla gi Litan da su 81 mm gi mortar ani 51 mortar ama improvised mortar ama phagat pangam ki pharaba polam sing adu Manipur Police ta khusna khre hairi No mug over financial literacy ki matang de miyam bu ningthina khangan begi thorum ama Thobal Zilla gi khango bokhuno lekai de labor community hall da ngarang pangthokre thorum asi Manipur State Cooperative Bank Limited na Navar Imphal amadi Vesco khangapo kapun shinbani thorum adu da saru yakiba Thobal Zilla gi Deputy Commissioner Hantem Subas na hai aikoi gi ahan basel sing bank ta tungshin begi hainabi thangadabani masina aikoi gi lejari basen pam macha pohonduna ahan basen fan fangbangami mahangna hai Financial literacy की फाइनली मरु हुई बसी आई की दरकार तावा यूं की आई मैनेज करना बा पैसा दुखत थमोरगा अने म पैसा जदी बैंक में डिपॉजिट तो भी है बने डिपॉजिट तौर का द मदु दगी वो पैसा ब मचा पोरा कागा ए कोई दा अमु है न काना ब पीगनी है बदुकी अदुकी काना ब लवी हो है बदुकी द मुक्तनी कोइना फाइनेंशियल लिटरेसी की अवेयरनेस प्रोग्राम आया मत तो से Swift campaign gi matang de miyambu hena khangan na bagi thoram ama None Jilla gi Longmai da ngarang pangthokre thoram adu District Election Officer None amasung Electoral Registration Officer nungba na punishin bani Legal Services Authority gi mi makhada Chandel amadi Tenopol Zilla da chei asigi ahan bu oina National Lok Adalat ngarang Chandel gi Chief Judicial Magistrate Court amadi More Court Complex ta pangthokre maduda lupa lakh nipan lising kuntra mari henbegi case tarahumdoi loishin ki
tha ama chumna chatharakpa intensify special screening gi saruk amu oina chei kunthra gi mathakta leiba mioi singdegi longnagandaba laina leibra khangdopagi thorum ama thangal bazar da leba barodan high school dangarang pangthokre thorum asi Imphal West Zilla gi non communicable disease cell na sinduna pangthokpani tabiriba pawasi Akashvani Imphal dagini Lok Sabha Adaksa Ombrilan Hairi Nupis Ngelam Kyada Achobo Thaudang Logduna Bharappu Chokhat Maikerom the Pusilakli Parliament House Angarang Pangthokpa Malingi Nupi Singi Numit ki Thorom da Wangang Bada Sri Brilan Hai Varas Sangbidangi Humudram Manga Surukpa Chehi ki Palan Thorong Pangthok Guluna Nupi Singalori ba Thaudang Busu Masakhang Bagi Tangai Fadaba Lei Mang na Hai Leiba Asubu Hena Chokhona Bagi Damukta Miam Punna Hona Mina Bagi Tangai Fadaba Lei Masina Tungi Mirolbu Apaba Maikeda Pushinba Ngangani Mauritius ki National Day Celebration da athoiba atithi oina saruk yanab ki damak Pradhan Mantri Narendra Modi leba adugi numini gi khongcha tha asigi taramatoi degi horagani Varit Navy gi akhanaba jahaz ama madi Indian Defence Force ki contingent ama thorum adu da saruk yagani Foreign Secretary Bikram Misri na hai chehi cha kaya gi mamang degi hona Bharat amasung Mauritius ki marakta apaba mari lerekli ICC Men's Champions Trophy ki final da Bharat amasung New Zealand thengnergani final match ngasi Dubai da sanagani team ani asi listing ani kulumdoi gi ICC Men's Cricket World Cup ki semi final da Mumbai da sanaki madu da Bharat na run humudra da New Zealand buthoi kibani amarom da nupi ki Premier League cricket ki ngarang Lucknow gi Eknath Cricket Stadium da sanaki ba match da UP Warriors na Royal Challengers Bangalore bu run chani kuntaruk da thoi kre Varak ki nupi ki kabaddi team na Asian Champion mangaru aiba ngamle ngarang Tehran da sanaki ba taruk suba Asian Women Kabaddi Championship ki final match da Varat na yumbu Iran bu point kuntrani thoi kun manga da maithi ba piduna title asil lokibani ngasi fomba pauche singe maru aiba paugi dama hauzi Okram Umadini leire Umadini Thagachari Chitrabhanu Free movement thaurangda athingba pirakpa sing tankhaina ba hotnabada mioi ama sikhiba kaya amana asok apan nangkhiba folks ki santi gi paujel puba khongchat chekmai da loishin khiba amasung kuki singi union territory gi demand center na yaba ngamloi haina Amit Shah na khanghalakhiba wafamna ngasi gi pauje singi maruiba pau oiri Lambi thingba singda security na khuthanbada ama sire kuntra hena sokle protester singna gari ani mai thaki security kuntaret sokhi nongmai su kapse lakhi haina police control room dagi fongdorokpa wafamna poknafam gi banner headline tawri kangpokpi phawraga chatkadaba senapati gi bus ta passenger ani tongki Churachandpur gi di amata tongki de haiba paw amana box item oina fongli kuki jo taba mafam singda matam kaktaba shutdown lauthokre haina paw asigi manung chadna sub headline tawri paw asi tongan mamoong da headline tawduna pawche ayambada maruiba paw oina fongli Home Minister gi free movement su kangpokpi landana kaithel manbi da loishin kre athing manam khaina ba hotna bada naha ani sire security personnel yaungna mioi kaya sokre haina naharol gi thodang da banner headline tawri Folks ki santi gi paujel puba khongchat chekmai dagi hena chalhan khidre miyam gi khongchat mai pakpa amani lan loidri sem saraga leibiu haina folks ki president Manihar na fongdokhi ba wafamna Ichel Express ki ahan balamai da fongli Kuki Singi Union Territory gi demand yaba ngamloi haina Amit Shah na governor da fongdokhi ba wafam Morning Bell gi ahan ba headline tawri Kuki Singi demand da Home Minister Amit Shah gi firep Kuki Singi Union Territory gi demand center na yaba ngamloi haina sanalaiba ki ani shuba headline tawri paw asi Imphal Free Press Sangai Express ki edition animak Huyanlan paw poknafam naharol gi thodang Ichel Express People's Chronicle pawche singda su maruiba paw oina fongli International Women's Day gi thoram sing pangthokna ki haiba paw Sangai Express Manipuri gi anchor kalam da fongli Myanmar da tha tara gi manung da general election pangthoklagani haina lakthokre haiba paw ama Huyanlan paw gi ahan melamai da fongli International Women's Day da amjuna nupi journalist singbu ikai khumna ba utkhi haiba paw People's Chronicle gi ahan melamai da fongli Chitrabhanu Thagachari Umadini aroiba da maruiba paw amuk hana Security Force na Rajya sigi mafam kya da area domination amadi thi bumbu gi thabak makhata na chathari yamlaba khuzukle kya fagat pangamle Lok Sabha gi Adaksha Ombrilan Hairi Nupis Nelam kya da achoba thodang logduna Bharapur chakhat maikerom da pusilakli amasung ICC Men's Champion Trophy gi final da ngasi Bharat amasung New Zealand Dubai da thengneragani Paulo Zare